Desember tara-tarong ingkum jala sini taranito in nirbaya gang rape ta sena ba miyoy mari mag Supreme Court na civic serak pikre. Si Minister Nong Thoma Birena Zenem sa Pradhan Mantri Bharatiya Jan Azadi Pariyojana haudokre. Impal City ki kaithel sindalam kopsindra lairi basina namin humni manungda handok piyo hay na Minister Syam Kumar na saksin wat hamlagdi. Kevin PD ki Director ng oil pump sing red sa Tibadu Ministry of Petroleum ki sa nakangno ni Wang Mandani hay na petroleum dealer sing na maral silakli. Amasung second division ay likit taranipan sa Mesta Neroka FC Sangakon amadi Lone Star Castri FC na labat ng daragani. Mayam bukurum zari adom ni yengbiri bas impact news ni ay keke toksom na hozay pungsa si pawbagi maroi ba pausing miyam da pizari. December tara-tarok ingkum jala sini taranito ke nirbaya gang rape amadi murder case ta sena ba miyoy mari Supreme Court na civic serak pikre thongdok adu da sena ba miyoy mari adu Mukesh Akshay Pawan amadi Vinay ni ingkum jala sini tara mari ke March tara humdoida Delhi High Court na civic serak lauthok ba adu confirm tawraduna Senari ba miyoy sing asina satakiba satiraba thong amadi nupi masadu da pikiba saina mayam adu yenglaga Supreme Court na makoy marida civic serak asi pikibani Laibak asigi miyabu aki tikutchaba poghankiba thongdok adugi wayel asi Justice Deepak Misra B Banumadi amadi Asok Bhusan na saba Supreme Court ki bench ama ngasi lauthokibani Nirbhaya gi thodok asibu rarest of rare case ni hainasu Supreme Court ki bench asina phongdoki Supreme Court ki wayel asida Nirbhaya gi apokpana apen ba phongdoki Banbayai Ram Singh Kauba miyoy amadi jail manungda suicide tawduna sijakrabani aduga amana juvenile oibadagi remand home da thajinkrabani ningsing bayabadi ingkum jala sini tara lintoi ki December tara tarukta medical mahi tamlibi nupi babu asen ba bas amagi manungda miyoy taruk na rep torba matungda mahak ka loinarakpa nupa mamanaba amabu tamthina phurub matungda lambida langthok lambani Apaba makal ki hidak sing ahong mamamalda panghanaba Prime Minister na paikalagliba Pradhan Mantri Bharatiya Jan Azadi Pariyojana ngasi Manipur dasu si Minister Nong Thoma Birena haudokre Yojana asigi makada Manipur ki ahanba Jan Azadi Kendra hidak pangpham asi Zenems da CM na hangdokre Yojana asi haudokpagi thoramadu si Minister Birena Yojana asigi makada lairaba singda hidak langthak sing ahong mamamalda panghan lagani Asiguma hidak hong na pangan basida hidak mari lainaba miyoy singa saupam tokte kudong sabana hana mang tharaga thabak torabadi yararoi haiki hojik paliba government asiti miyamu mang da thamlaga thabak toba government ni lairiba lainga ki system ase sumthok sage miyamna sahajok pibiyo haina se minister na miyam da hangat ki hidak pangan ga toriba kendra sina pharmacy atopada tumini hidak thaidok labadi yojana asi mai pak pangamloi thabak toba tarabadi thamoi sengba thabak tuda mai onsen ba Sangi haina Birena makata ki yojana hokdopagi thoram adu health and family welfare na senduna Zenems ki auditorium da pangthoki thoram adu da si Minister Birena Pradhan Mantri Bharatiya Jan Azadi Pariyojana se Manipur da launch tawri haina lauthoki yojana se ki makada Manipur ki district tara tarukta thamgadaba Jan Azadi Kendra sing gi sel gi mating oina na balupa lakh 13 ki sek mana amasu Government of India ki Chemical and Fertilizers ki Minister of State Mansuk Mandaviana si Minister Birenda Kusinaki Yojana asiki makada hidak pangangador district hospital amasung CAC apun bakendra kuntaruki CMO singda Yojana asiki medical licensing kusinaki Yojana asiki yan han bakendra oigador Zenems ki oina hidak su thorom adugi manung sana kusinaki Zenems ki Yojana asina miyamda cancer lying bada Shangba lupa lising ohum lompi be hidak pu somna tagi lupa satruk pau pi manungda fangalagani sek panabagi hidak pau ba branded oi be hidak sing dagi mamal yam na hantana pangadauri Zenems Government of India gi Chemical and Fertilizers ki Minister of State Mansuk Mandavia Health Minister Jayant Kumar Health Department na makok tong official sing Zenems ki Director yauna Dr. Nurse Singh na ngasigi tharomadu da sarugyaki Pharmacist nakan lagi memang begitu. Anak itu kan nene hidak lahir ni free deh yar ni. Sport pe atau ini asagi anak itu kan yang bagi mau isu business ni nama mungkin torga. Orang anak itu loe pun macam dah lakhs taran bayar orang.
which could not afford by the peasants' family. Even my inkhol yon be yore, gari yon be yore. Not the Jennings Quadanate. It is happening in the state. Lupa chama chani piva poto, laibangam the lupa control from the venue. Saubon tokte. Anybody must say Saubon tokte maramdi. Lie about me, Prayamayam Sumi neighbor. If for Tobam the Mayam lady, Manipuri Nakolega can be good. I am lady Awaba. योजना हदोपी थरमदा सरू याखेबा गवर्नमेंट ऑफ इंडिया की केमिकल एंड फर्टिलाइजर्स की मिनिस्टर ऑफ स्टेट मनसुख एल मंडावियाना लाइरबा सिंह नरकेल लबदा तांजरुब सेल सिंह हिदाक लांगतक लेबदा लोइना संखी हिदाक सेल लोइना संखरबदी करम हाइन हिंगनी हाइबसी उरदना प्राइम मिनिस्टर न फाइखलकपा सौबा खोंगथांग अमनी इंडिया दा सुंगबा जेनेरिक ड्रग मयाम अमा साखलबा लेफाक सिंह सिजनरी योजना असिना इंडिया दा लेरिबा हिदाक मखल सात्रुक अमदी खुलाई सामा यांखैरोम कोन्सिली मणिपुरी हौजिक चथरिबा योजना की मॉडल असे अतोप स्टेट सिंगना मतौ सोइदना तमनरकनी हाइना फोंदोखी हेल्थ मिनिस्टर एल जयंत कुमार नसु योजना असिकी थबक थरम सिंह पुनमक कंप्यूटराइजेशन तौबा मथौ ताई योजना असि माइ पाकनबा हेल्थ डिपार्टमेंट ना सेमिनार अमसुंग वर्कशॉप न सिंह थबक सिंह पाइखत कदबनी हाइबा वाफमसु थमकी आज दुनिया में विश्व में हिंदुस्तान अमेरिका में 5 गोली 5 टेबलेट लोग लेते हैं उसमें एक टेबलेट हिंदुस्तान की होती है हिंदुस्तान में बनी हुई होती है हमारी फार्मा इंडस्ट्रीज ग्रो कर रही है और वहां जो बिकती है मेडिसिन वो जेनेरिक है और यहाँ ब्रांड नेम से बेची जाती है क्वालिटी मेडिसिन वो उसमें कोई कॉम्प्रोमाइज नहीं है क्वालिटी मेडिसिन हमारे गरीब परिवार को मिले सस्ता दर में मिले और उसके साथ साथ योजना को लॉन्च करने के लिए योजना को व्याप बढ़ाने के लिए हमने योजना बनाई इम्फाल सिटी की अकोइबदा लेरिबा कैथेल सिंह दा आइने यादव मोंग दा लम कंसिंदुना लेरिबा सिंह निमिन हुमनी की मनुंग दा लौथोकपियो नत्रबदी तकथोकलगनी हाइना म्युनिसिपल एडमिनिस्ट्रेशन हाउसिंग एंड अर्बन डेवलपमेंट महूत मिनिस्टर थोंगनांगजम श्यामकुमार ना फोंदोखरे वाफम असे ngasi mahut minister na khwairaman kaithel amadi masiki akoibita leiriba mafam singda koina satuna yangsilaba matungda paumi singda phongdokhibani minister na koina satuna yangsinkiba adu da mafam kaya da aini yadaba mongda lam kansin basing thengnaki masida sunatana mafam kaya da nala singi mathakta mari leina authority kaya ba yaudana dukan phamlamba amadi dukan gi polam paisil lamba sing thengnaki nakalam romda ima kaithel gi sulapu godown onthok lamba minister na थेंगनाबदा ngasi hauna sulap ase thong lonsin ki minister thonazam sangkumar na paumi singda phongtorapada kaithel gi akoibida aini yadaba mongda lanai mu singna lam kopsin babadi dukan phamjin basina baram oiraka imphal city ki akoibida taru tanana thambada asoba kaiba pire numit humni gi oiba matam asigi matungda lam kansil lamba sing ase lauthoktrabadi ain gi matung ina thugai gani haibi jackson wasu minister sangkumar na phongdoki Tungan-tungan ba yung market mayam sida na sida gina ni humi manungda illegal process mayam sinasi renda nalada ay mayam si sana khangna masi lokopiyo kasi government na sinasi ni humi matampiri ni humi piro sida to tadi malopela algi matungina malopela tuwai ay mo masagi document dahil gana kansan di sida mo na dagi lease pa bibo gana municipality da madu nasibak taga numi ni noni sakira kanda clarification pare ka lagi city की बनूंगा मियाम की मियम हम ओइन लेरिबा नंबुल तोरेल की फिल्म फगत नबा महूत डिपार्टमेंट की करी पॉलिसी प्रोग्राम लेरबगे हाइना हंगबवा फमदा मिनिस्टर थोंगनाबम सांकुमार ना नंबुल तोरेल की इसिंग असी तरुब इसिंग ओहेनबा अमदी ngasi masigi akoibada फिल्म फगत नबा हाइबसी गवर्नमेंट असगी याम नंबर ओइबा पांदमनी यूनियन एनवायरनमेंट मिनिस्ट्री दे स्टेट गवर्नमेंट के माइकेदी की नंबुल तोरेल की फिल्म फगत नबा प्रोजेक्ट सादन फीक्रे अयाबा पिरकलबा मतुंग तोरेल असगी सेंगोत सागतपगी थबक फाइखत लगनी नकलमरोमदा स्टेट गवर्नमेंट असना soluble plastic leiba aduga non soluble plastic na ban tawbagi warep atuba matam da lorage haina minister thonazam sangkumar na phongdoki ifan da teliba to nabul to yense yam aruba thakya isin mo jahan me panam thani si ministry of environment government india de ko project saga thai yo se project si ko kanda pena sin maram baraga sin mono pin to ta ko so ina adu si to ta ko si ne do government na niglai riba ko ki plastic myam se government na ko ki kilo da ko na lai na panam adu ko si
plastic makal ni sih amana soluble amana insoluble plastic ne ana si insoluble plastic me am si ko me na koi aku bada koi bani mesin ni tana kana si bel to ran adu soluble plastic si na kan ngarang Kevin PD ki director na lusing bakangbo mana oil pump sing yangsan ke badu Ministry of Petroleum na piba oil pump sing yangsan bagi niyam niti ki wa mada sataki bini haina All Manipur Petroleum Dealers Association ki maikai de ki fongdorokli loina na diesel da kerosene ya le haiba wa pharmacy ka loina na uripok ta leiba jas gas amadi MS uripok energy station haiba oil pump sing asi thau leina thau leitre haina thong lolam ne haina ngasi phongma pau se singda yaurliba se yumpham yaudaba aran wafam ni haina association asina akan mo mawongda yaning da fongdorokli ngasi Manipur Press Club ta paumi singo unabada All Manipur Petroleum Dealers Association gi secretary Rajeshwar na hai thau gi manamda khang hereba expert amati yaudana laglaka kerosene manam namle kerosene yansile hariba se petroleum dealers sing bu miyam na lana uhanna bohona bani hai ki loina na association sing members uriba jas gas uripo ke proprietor el manoranjan hai jas gas uripo hariba oil pump asida haukiba me ahumda thau thagadabani adubu thau puba tanker adu numidang tengna lakpadagi mathangi numit me mari gi ayukta thau thaki loinana thau thaba hek loibaga thau piba su yade minute nifu manga dagi na pung amarom phawba thadakiba thau adu phamtha laga thau piba hogadabani haiki hari wafam sing asisu numit aduda Kevin PD gi kangbu da fongdokhrabani haina manoranjan makhata ki loinana MS Urifok Energy Station gi proprietor bankim na haikibada government ki department kharana thau longnaba hana book tawdana laikhiba maramda thau pikidabani haina sengdokhi maramaduna thau yoliba singbu miyamna lana uhanba yaba wafam kaya pongdokhiba du department asina atuba matamda sengdokadabani karigumba sengdoktrabadi thau piba leptuna khongjang sangsilagani haiki We are open to inspection, but the thing is, when hiding the inspection, the manner guidelines ki matungina tawbiu proper confirmation yauting aida sumaina wa habi basima akoi yaning da phongdok sabani akoina tang ahum da pibirak pa thausi tang ahum ki pung 10 makhai da report torne akoi thadre aduna next day da tang mari da ngarang si akoina thau si thajare 7:30 adoi da akoi diesel ladum sell tawjai numit si pam si pura completely close to da ki mong da ibire ba thau si thaba loire ne hekti yon maya ba put na te ba only problem is akoina ngasai stock si nil le na thajai ta seng na di stock si nil jun nil ne ba numit ni suti oiruraga akoina thau si only thing available product I bought when was decant reports in a business community see Yamna Kari public among the Yamna Puran in the Hinbaki type to in Uruk. See a Queen Yam Yazaning Day. Aduna, we want a clarification from the government side, and if they fail to do it, we will try to stop the sale of products also in Tribal Bill Gizi, Siga Manipur government ka hoki patang, whom the Waris Sanabada Sabada tha sigi tang tarada MOU ama soi tongnaba haina yanaba purakre impact news na phangma pauda MOU si soi tobuga loina anti tribal bill gi khongjang da laikhidraba mioi mapan gi manung da lemhorba haksang nipan adu gi aroiba mathau mangam pangthoknaba handing over taking over so pangthok lagani hairi pangthokadaraba MOU soi tongnaba amasung handing over taking over asida Ministry of Home Affairs ki officer amasaruk yabinaba Manipur Home Department ki se thakre hairi Imphalis ki manung sanba singmenong kabai khulda nupi ma singnaningai obe mongda siraga leiramle thodogasi ki mayokta mafam adu ki miyam na irang khaukhre laikhitrabi nupi adudi singmenong kabai khul pukri asoba mapaldagi lunglailung rongmai sahi kun maporoiba khunaizam inausa elai zenit ni thodog thokpam dagi phangba pauda laikhitrabi ki maporoiba inausa na mahangna oja oriba school dagi nungthil pung ahum taba matamda mayumda halakpada lunglailung ase phamungda sidun leiram thengnarakhibani nupi asiki manipok su numit yung mapung tarani thoy taba matamda usop ama saluraga halakki hairi laikhirabi nupi asiki ngaksamda thang gumbana lianbiki dakpham leirami manakta leiba tebal amada thang masa ama amadi mobile phone ama leiramki pawhek phangbaga lampel police amasung forensic department ki team amana laktuna yangsin ki mahamadagi miyamna manibokna numit yung mapung tarani thoy tigi mayumda leiraga Masano pana nung tilpong ahum taba matamda mayumda halakpada thodoga sikhang ba yaning ti haina miyam na irang hoki mahamadu da Imphal West SP lakto na irang adu laksin ki thodoga siga mari laina na laikhitrabi nupi asigi mapuroiba manempok amadi mapuroiba ki matayma lampel police na fazin kre ngarang numidang nga
फागनी हाइना संग चतखिबदगी थीब खंगदना लेरखिबा केआरए गी मियोय अहुंगी मनुंगदा अनि सीदुना लेरमले मियोय अनि अमन हौजिक फावबा थीब खंगदना लेरी कुकी नेशनल फ्रंट पीगिनी हाइना सिंगनबा खुलाई मतिक साना पाइबा मियोय खरक लागलगा ngarang numidang makoi ohumbu phadana pukhiwani hari makoi sing adu new kaithel manbi manaki khoken village ki thiba khangkhidawani thodok asiki batangda Imphal West Commando ki OC thangam pau amadi DSP Commando M Anil ki lising makhada M Boyjang area da thiba humagi thabak sathaki laikhidraba mioi ani dudi satkolun hawkip sahi kuntramanga apopa letkolal hawkip saprapena police station ki manung sanba M Singpi khuldagini amana ngamlet hawkip sahi nifumatoi apopa tanglam hawkip Tingbong Zang village dagini hojik phawpa thiba khangdana leiriba mioi aduna Jankolon hawkip Koken village dagini hairi Satkolon amasung ngamlet na Jankolon gi mayum da laktuna leiraga makhoi ahumak nga phagani haina satkibadagi thiba khangkhidabani laikhidraba animak postmortem taunana bagidabak rims ki mok tu puraktuna thamkhre Satkolon gi oi thangba manakong da nongmai maru ama loinana maning thangba haksa gi sarukta nongmai maru ahum pan ki mafam leirami ngamlet kina ngaksamda nongoi maru ama thabakta nong maru ani amasung yanglenda nongoi maru ama panbigi mafam leiramki Kaksing sugunu mani pangnungda thokiba tongan ba rape ki thodok singbu yaningda ba phangdoktana wakat infam pangthokre mifam ase core committee against pangnung gang rape domestic violence survivors forum Conflict Widows Forum amadi Platform for Positive Women apunna kusabnadana Palace Compound laiba Women Action for Development Ward ki loisangi campus ta pangthokhibani ngasigi mifam adu da saru yakiba singna don't blame the victims former government slapped for 15 years we expect something new from current government stop rape sap generation haiba thaba precaution sizinaki thoramadu saru yakiba singna rape case ta senaba singbu juvenile ni haina Kankatun thamba maram sadi nupi ki kai khumnaba manghan bangambagi wakal khan bangamlaba mioi amabu juvenile ni haina kankhat kadori bra haina penaba phongdok daki loinana tongan ba rek pi thodok sing asida senaba sing athuba matamda chapsaba sairak pidrabadi khongjang kya sangsin gani haina phongdok naki Malomda leriba gas bottling plant athuba matamda Union Petroleum amasung Natural Gas Minister Dharmendra Pradhan sangaragani haina Cabinet PD Minister Karam Syamna phongdokre plan ase Union Minister thasiki taramari da Imphal lakani haina panari basida sangaba yana leri wafam ase lilong sajingda leiba Minister Syam Kumar yumna paumi sing unabada phongdorakhibani Minister Karam Syamna hai Pradhan Mantri Ujala Yojana gi makhada sangaga toriba plan asina mapung phana thabak tawba horabadi asena sida leriba lak ahum makhai henba consumer singda kanaba piragani nakalamaromda minister asina handakta Delhi gi khongsatta Union Cabinet PD Minister ga unadana chini gi subsidy state asida panganaba taksin ki loinana district khoting makta leigatoriba metric ton lesing ani gi seng gi godown amadi train Europe manakta leigatoriba gehu metric ton Lising mga gi godown sana gi matang da taksin ki Union Ministry ka maikai degi chini gi subsidy pi bada thajaba pirakle seng amadi gehu gi godown sing asi sana ba ya ba ministry ki maikai degi pirak labasu lam gi sai da balai bana awa ba kharati mayong nari nakal marom da status ki oiba PDS ki oiba polam sing asi phangpham thokpa miam da mapung phana phangan ba matam da local representative MLA singna mapung phana mating pangbi haina so minister asina appeal tauki adi akoi public representative singsina thamoi sengna praja yohannaba honabagi tangai phataba lai hanagumna hamu sathanjaningde aduna thuba matamda elected members singsiga phaminaraga maximum praja gi raisi phanganna honabada cooperation PPO akoina phuchel sengme khai akoina kathu ima khai laipak si chawkhat po eragani amadi satung phitungba aduga prajagi hakse hena phangaknabagi machak amak lakani haibagi wakhalon aduda thamjaraga the honorable chief minister na lokhaliba Manipur da grant gi awonba hongba ama porangna bahona basita the angamba site cooperation picture gi All Manipur repress return test successful candidates of police constable male lisini tarahumdoi batch lisini taratarok ki biva boss tawbagi matam amadi result out tawbagi sabsaba paukhum ama government lali batang taret phawbagi manungda pidrabadi numit adugi ahing noyai dagi pung 9:45 gi Manipur 1
तौरगनी हाइना लाउथोखरे ngase yug all Manipur refresh written test successful candidates of police constable male lisini tarahumdoi batch lisini tarator ki members singna kaisapat lairemi community hall digi se minister banglo tamna rally masakhi adubu kaisapat thong mapada police na thatuna makhata na salhan khide tungda Manipur press club ta paumi singa unabda all Manipur refresh written test successful candidates of police constable male lisini tarahumdoi batch lisini tarator ki spokesperson elangbam wanglen thoina hai se minister amadi mari lainaba singa unadona wari sanaba kayarak hana honarabasu thawa sadana pakhum amata piraktuna lagli loina ngasi su se minister natraga mari lainaba sing unahan biu haibda maduga ayaba pibikide government asina matam sangna wajar laba candidate singi wakat tabi dabagi karigumba makal makha kayai khongjang sangselakba amadi aran malamida satkibada madugi daita government pugadabani haiki loinana ban manungda ana layeng mai ising dharma karma komthokani masida Manipur da lariba civil society organization sing amadi miyamna sogot piu haiki Paliba government asina wajar laba candidate sing asigi apam babu tabi da duna ningba kairaba khoshaunerba candidate singna makhal makha kayagi agitation tawrakpa amadi aran balambi da chatkhiba yaw taragadi madugi daita punamak government asina pugadabani haina jesigi maikaidagi thamjari baiba bosigi matam amadi result out tawbagi sapsaba paukhum government asina lagliba megi tang taret phawbugi manungda government gi side tagi karigumba positive response ama phabo pibidaba taragadi thangnaba numit megi tang nipan lisingani taraga taret haiba numit asidagi numit nini gi oiba general strike tawjagani Protection of land, environment and natural resources haiba hiram asida khanninabagi thoramama Nungba Area Village Authority Association Goinanglong Village Authority Peace Corps Team Manipur amadi Center for Research and Advocacy na sinduna haukiba me ani amadi ahumda Nungba town amadi Goinanglong Village da pangthokre Center na Manipur ki thau singthokna bagi damak Tamenglong amasung Susanpur da resurvey tawna bagi contract ama sahi si January thada oil India limited na Asian oil fields ta pikhiba adugi mayokta consultation program adu pangthokibani haina Center for Research and Advocacy Manipur na serol namada khangalakli Puari ka sago nariba mafam sing amadi kaithel na singba sakhat handana lamdam ama sakhat hanba yaroi haina mahut minister T.S. Kumar na phongdokhre Bisenpur district manung sana laiba nambol kaithel yengsen gi khongsata wafam ase minister na phongdokhibani ngasigi yengsen khongchat aduda Konthokjom assembly constituency ge MLA su oiriba tourism amasung IT ki parliamentary secretary Dr. Sapam Ranjana badi ex union minister T.S. Sauba amadi tongan ba department ki official singsu sarug yaki Tungda Nambol Municipal Town Hall da pangthokpa okpagi thoram amada mahut minister T.S. Kumar na hai Nambol kaithel asisu lamdam asiga yamna maruiba kaithel sing manungda ama ni kaithel asi athuba matamda nauna sakat hananaba center government da propose torogani haina miyamda thajaba firamki Nambol kaithel je koi state government gi usi limited resource koi phalaite je koi tawdabli ade to krai da koi india government da Initial urban development da koi CH tharaka da lamnong kaithen kong kaithen wa kaithen display riba koi lamsang gi Nambol gi Vishnupur gi adagi tuan ba koi Thawalong gi adagi Andro gi Yaipok gi suma kaithen myam se koi Manipur sakale anoba sakara malaya anda ahom ma thamdagadi he hama tu legadi sane hanu ama dum haidara karenga Modern College Porompat ki student union na college asigi administrative block amadi semester exam thingjin gani haina torambadu June tha phawba komthokre students union asina taliba davi edu education minister na yengsin gani haina thajaba pirakpatagi khongpham asi matam khargi oina handokpani hairi Matang sasida break ama losage Manipur ma di malengi tongan ba ipau singalone na ikoi break tagi yamatuna hanjarake impact news booming tadrun review break matung da mayam mo khana taram nok sari bulletin asigi makhata pa pau miyam da paudam jari lupa lak aniro gi mamal ogada ba matam helaba hidak managi polam singa konana nan Manipuri ama narcotic and affairs of border amadi food safety enforcement wing infalis ki kamu mana fare Faraba nan Manipuri tadi Jairam Prasad sahi kuntra taret apokpa Golabchan Prasani Vihargi Boyspur takini laglaga sahi magang mamang ti Imphal ki Ragailong da lerak pani hairi
हारिबा मियोय असना लेरिबा असान यum amadi godown da ngarang numidang pung tare lom tabada narcotic and affairs of border amadi food safety enforcement wing Imphal East ki kangbu mana raid chathabada yalaba hidang managi photok sing asi pakat khibani hairi pagalaba polam sing galonina nan Manipuri asi ngasi nungthil nav ki office ta paumi singi mangda puthokre matam helaba hidang managi polam sing asi miyoy asina Imphal mayol da leiriba dukan amadi dealer sing digi khongat pani madugi tungda ahangba jarda kokta sing da nangna hanjil laga manufacturer gi matam samdoktuna ahan basaraga miyam da amuk yonbagi thabak tawi fagalaba polam sing asi atubada laboratory da tharaba matungda pollution control board kusin adana mangan gani miyoy gi haksang da sokhan bayaba lona yadab polam sing makhata na sigumba drive sathaki gani miyam nasu angam mating pangbiu haina nav ki officer in charge mutum mai pangna fagalaba hidak managi polam sing paumi sing utpaki mari leinana pongdokhi Ragalongi jaga amadagi akhoi sumbaga jara sing akhoi fare masi akhoi ujik mari le concern akhoi gi food safety officer Imphal East senior ni aduga makhata ba action sing akhoi longna ba chapchana akhoi tawjare ar hai ba drive se han lagi sathalai ngasi sathari ar mathung da ba chu dum leptana hui sathagini masi da te lanai sangchan aduga pardam yamna ju akhoi de full cooperation pibiduna asigumba phataba samaj gi shokpa yaba chugumba phataba le thajing je thing basida akhoi mateng pangbiu sasinaba se sangsing sejinadana miyam dagi namthak taraga sel talamba khutpu ama Imphal East police na fagat khre pharaba khutpu asigi manungda nupi manga nupa ahum yauri miyoy sing asina thabak tagi potharaba miyoy singi pension book bank passbook identity card voter card Aadhaar card amadi government department sing yauna tongan ba institution singi certificate power sadana miyam dagi sel talambani makoina sijinaramba computer set ama mobile phone mapan printer ama rubber stamp namnanaba machine ama amadi atai polam kaya sufakat fangamki akanaba paw ma phangmadagi Imphal East district police ki akanaba team amana ngasi nungthil pung mari makhairom tabda lamlong kaitel leiba rom rubber work koba computer parlor amadagi fagat khibani makhoi nipan mak namthak toba amadi criminal crime tobagi maralda book tawre amadi makhata ba investigation chathari haina Imphal East KSP Kavif K na paumi sing nabada phongdokhi Mungdalaiba Biramangun College ki governing body amadi matik sab principal thambiyo haina college asiki mahiroi singna lenga ki puning singsilakli tha asiki tang nipan phawgi manung dalenga ka cinematic sab pakum pirak tabatarabadi mathangi namit tang mapan ki pangthokadariba Manipur University na lawba BA BSc amadi BCom ki 6 amasung second semester ki exam sing college asiki oina boycott torogani haina college asiki students union na lawthokre Students Union asigi Boys Common Room ki Secretary Y Ajit Kumar na college asida sahi ahungi mamang ki governing body directory amadi principal laitabana waza amana in charge oidun lairi hiram asigi matangda college asigi mahiroi singna ngasi education minister TS Radheshyam da memorandum pisin balaki minister masa mapanda laikhibana maram laikhi khangbadagi mahiroi sing aduna nupilal complex ta wakan famki Tungda Education ki Parliamentary Secretary K. Robindra Mahiri Singh adugi mihut ahunga wari sanaki. College asida governing body laitabagi matangda Education Minister da memorandum pisan balakchabni. Nasigi memorandum da taliba demand di akogi governing body laitabasi anauba governing body ki election ma tawga governing body ma thambiu matik chaw pisman thambiu haiduna koi tan balakchabni kaigum akogi demand asi lagliba tang nipan phawgi manung da pi de bataragadi lagliba tang mapandagi pangthok da 6th semester amasung second semester ki examination asi college asigi student union amasung college asigi satra punama hawga koi boycott tawjagani Numit mari ni subna satarakpa state agricultural fair lisini tarataret ngasi mapung phana loisin khre palace compound lai bai boy ai ma sumang lela sanglen da pangthokeba thorom aduda Manipur state planning board ki deputy chairman S Rajen agriculture ki parliamentary secretary awangbu newmai agriculture department ki commissioner Jason S Simare department asigi director PS Rajendra yauna mioi kan sarugia ki ngasi loisin bagi thorom aduga mari lainena state best farmer award best exhibitor award best performance Atma Award kusinaki ngasi loisin bagi thorom aduga mari lainena Manipur state planning board ki deputy chairman S Rajena state agricultural department na sinduna pangthokliba mela asina lomi singda thongna amadi hapkani thongna ama hapkani hena competitive ohelagani
State government ki mari lainaba department asu lawmi singda har matam sana phanganaba mari hena scientific oiba khusu kholai lawmi singda phangan bagi tangai fadaba lai haina S Rajena makata ki panba yaba mana state agricultural fair lisini taratari rasai state agriculture management and extension training institute sameti amadi agricultural department anina puna sinduna pangthokibani loinana mela asida puna exhibition stall nipuna saruk yakibani Tungda agricultural department ngasi Manipur da aikoi fajana agriculture production ji putoktana aikoi na mapan gi to pa state sing dagi lauraga season nariba day to day aikoi hingbada changi ba production ji bawda aikoi putopang ngani that agriculture fair sigumba asigi mela se masi aidi amne appreciate tawi aikoi gi porchai mayam sing se mapan dagi aikoi laudana aikoi dagi thokpa pothong nai koi charaga mapan da export tawang ama kanda koi chapat kane ba koi state ta economic ki asigumba economic da yamna help tawba mateng oi ba ma lakani Manipuri Sahitya Parishad ki Marpunite suba sahi ki mifang mari lainana me tara mari da Maharaja Chandrakriti auditorium da pangthokadaba thoramda Manipuri Sahitya Parishad ki aiba manga da tongan tongan ba manasing lantholagani aiba aribam Kumar Sarmada asangwa minaketan ningsing mana Anita Ningombamda Hawam Ibungo Yaima Ningsing Mana Mayengbam Prem Sanda Yumnam Lala Masung Bidumuki Ningsing Mana Ranjit Adhikari Mayumda Rani Kherdani Devi Mana Masung Kaisam Priyo Komarda Nongthombam Kunjamohon Sahitya Mana Kosinaragani Haina Manipur Sahitya Parishadna Cherolamada Hairagli Mapan Suba Mahusa Ima Ningsing Tha Sahi Asigi Oina Me Taruktaki Hautana Jun Manga World Environment Day Pauba Ta Masubna Pangthok Lagani Aikoi Bita Lady by Sing Nungsit Na Tamduna Masama Pava Lamdam Ama Ohenabagi Wakalonda Royal Riders Manipura Sahi Kodingi Mahusa Imaning Sing Target Toram Pangthok na Lakpani Nasi Manipur Press Club Ta Paumising Unabada Royal Riders Manipur General Secretary Zit Saikom na Haikevada Me Tarutaki Hogotariba campaign Asida Ahan Bada DM College tagi sticker campaign hawdokani loinana me tara mathoi dagi tara mani phawba Tamenglong district ta usara thagani amadi free medical camp su pangthokani me tara tare tagi tara ipan phawbana ukrul gi Siri Lili festival satuna poster amadi sticker campaign tawgani me kumathoi da essay amadi sport painting competition pangthokani me kunifanda eco trekking tawdana kujun manga da World Environment Day nimita mahusa imaning sing tha asiki loisan bagi tharam pangthokani haiki Mapan suboyna mahausa ima ningsing thaina khoi mi gi tang taruk tagi hauraga jun gi tang manga bo World Environment Day jun gi manga se loisan jaga dawni masigi program si akhoi program oina pandora tang hayeng dagi hauga dawni program je tasengna di environment da sokjel laiba aduga mioi bana tawba ba environment je kanba ya ba mong da tawba ba kadi step lege se akhoi mayam dagi mateng ni raga khoi ju masi chathajaba campaign hai tare khoi je Bisnupur Assembly Constituency के MLA ओरिबा गोविंदास कोंथौजमना कांग्रेस लेजिस्लेचर पार्टी CLP की सिप हिप ओरगनी हाइना मणिपुर प्रदेश कांग्रेस कमिटी के सेरोलमन हाइरगली तामई थानलोन अमसुंग तदुबी ब्लॉक कांग्रेस कमिटी के मेंबर ओरिबा डॉक्टर JN कुमैटेंग डॉक्टर चिनखोलाल थांगसिंग अमदी अपिंग जोन बुसु प्रदेश कांग्रेस कमिटी के मेंबर ओइबदा याब पिखिबगलोना MLA मंगा अमदी अतोप मिओइ मापन बना पार्टी के स्पोक्सपर्सन कम मीडिया पैनलिस्ट ओइना नौना खले हाइना सु सेरोलसिना मखा तारगली म्युनिसिपालिटी की मिखलदा कांग्रेस की माई पाललब कॉर्पोरेटर तरा मनी BJP मणिपुर प्रदेश ता चोंसल लखरे BJP दा चोंसल लखरबा कॉर्पोरेटर सिंग अदुगी मनुंगदा इम्फाल म्युनिसिपल कॉर्पोरेशन दगी निपान अमसुंग जिरिबा म्युनिसिपल काउंसिल दगी तरुकनी चंगलखरबा कॉर्पोरेटर सिंग बो पार्टी असगी नीति आयोग सचिव लेबा ऑफिसर से मिनिस्टर बिरेना लुसिंगदोना तरामना ओखी कॉर्पोरेटर सिंग अदुबु पार्टी असगी लेंग्यान फी अमदी टुपी अममम तमदोना इकाई खुमनबसु उतके मिनिस्टर ना पार्टी असगी लुसिंगबा सिंग पार्लियामेंट्री सेक्रेटरी सिंग अमसुंग थौमी कया ओपगी थरमददा सरुग याखी ओपगी थरमदको मरी लेनना से मिनिस्टर बिरेन हाई पार्टी असिबु थाजदुना पार्टी असिदा सलकपा लेप्त्री पार्टी असिना लुसिंगबा गवर्नमेंट असि मियामगिदमक थबक तौगे हायदुना संगसिल्लिबा गवर्नमेंट अमनी लमदम असिगी डिस्ट्रिक्ट सिंगी अवात अपा सिंग यंगसिनबगी खोंगथांग कन्न संगसिल्लकली ममांगी ओइरबसु हौजिक ओइरबसु साखत थौरांगी पाइखत लंबा थबक सिंग निंकिना सेमनमदबा थेंगनबसिंग एक्शन मथंग मथंग लखतलगनी हाइकी बाजार मनुंग फागल मैम से उरब्रा नांग योग थनम मैम खैनी जरा फोन योल कम कम तौते लालौबना टैंकर कापी सोक्र सोक्तबरा स्ट्राइक तौदोर तौरोदोर खंद्रीब
oil pump hi loina thau leite na loi thong lon leir moi kharana praja khoi je paksan sana ba ya ba dong na ado hojikti na hangai gi dikhang de handa ki government ji dikhra mamin mana sing ba khar yauri aduna moi pangya ya ga do man de pangya ya roi government ki building sari ba apina thaura chali ba gari tongi ba thau ha bi se praja mayam dagi pai khong lag tax ne lokol ga adu gi paisa akhoi gi nate ado praja gi property bo adu na moi adu ga ko ya लालिबा मे तरेट के युग पुक तरा मखाई ताबा मतमदा कसार की पाइला पुल कम्युनिटी हॉल दा साउथ ईस्ट एशिया कल्चरल ऑर्गेनाइजेशन सिको मदी सोशल डेवलपमेंट एसोसिएशन लाबाक पार्ट 2 अनि न पुनक सिंदना सनामही लाइनी हिंगत इहो मरी सुबा थरम पांगथो लगने हैना सेरोलमदा हाइरगली पासोय पार्ट 3 दगी हैसनाम खोंगनेम एलाइस इबोम साकौ बियो अमा ममांग थागी अमदा यूनिबम अवांग लेखाई दगी मुतुम शांति कुमार कौबा IMR की पर्सनल अमना गाड़ी थोंगनबगी मतंगा पासोय पुलिस दा वखत खरबसु एक्शन अमता लोकत पिदबगी मायोक्ता वकारि फम खरे लेखाई असि की मियामना पासोय उनी खोंग कैथेल दा सथखिबा वकारि फम असिदा सरु याखिबा सिंगना पासोय पुलिस की थोंगबु पेनबा फोंगदोखी बिष्णुपुर डिस्ट्रिक्ट की निंगथौखोंग लेरिबा फिशरी फार्म असी फावा लेंगाकना येंगबिद्रे हाइना भारतीय जनता पार्टी BJP बिष्णुपुर मंडलना सेरोलामदा पेंदबा फोंदोरखली लोइना निंगथौखोंगी लोकल एबेले नसु ngasi फावा फार्म असिगी मतंगदा लेंगाकता पुखत्तुना खंगहंदे हाइना सेरोलासिदा मराल सिरगली यूनाइटेड वुमेन डेवलपमेंट ऑर्गेनाइजेशन बिष्णुपुर डिस्ट्रिक्ट की 38 सुबा पोक कोमन थोरम ngasi पांगथोखरे निंगथौखोंग बाजार कम्युनिटी हॉल दा पांगथोकी थोरम असिदा लमदम सिगी लनाई लुप कयागी लुसिंगबसिंग सरुग यारादुना मणिपुर की हौजिक और फिल्म की मतंगदा वा ngangnaki मितै मयेक सनहनखिबा नुमित मे 35 की पालन थौरम की मांगजौनना लालिबा मे 3 स्टेट की थाकता पांगथोकदबा मितै मयेक की अईबा सांगदमनबा नुमित असिदा लमदम सिकी लुप अमतन अथिंगबा थंबीदनबा मितै इरोल इएक लोइना सिलोन अपुन बलोक मिलान सेरो लमदा पाउजेलगली लोइना लमदम सिकी लमदम तोंगान मही लोइसंग 33 अईबा सांगदमनबा सि पांगथोकनी हाइनसु सेरोल सिना मखातरगली लालिबा मे 38 कालेंगी थानिल नुमित असिदा महिरोलदगी लेप्तन सथरगलबा इपथौ पाखंगबा कुरुंबगी थोरम पाखंगबा सेंग होंगबगी थोरम पांगथोकलगनी थोरम असि हम्पाक लाइकल्लुप वुमेन वेलफेयर एसोसिएशन हुको सनामही ठगोल कांगलु मैतै लेमरोल आर्ट्स परफॉर्मिंग सेंटर काखल अमदी उकलना पुन सिंदना पांगथोकदबनी हाइंगांगी हनसिंगी इपथौ नोंदा लाइरेन पाखंगमना हुंदाके बफम अदुदा पाखंगबा सेंग होंगबगी थोरम असि पांगथोकनी ngasi nomagi sanabagi pauda second division league ki 35 suba match sa hayeng neroka FC sangakpa amadi Lone Star Kashmir FC ani na lamba thongnaragani satharali ba second division league asiki 35 suba league match oina hayeng Khuman Lampak Man Stadium da neroka FC sangakpa yumbu oiduna Lone Star Kashmir FC ani na sanagadaba match asida team animak mai paktaba yari haina kan mamong da lamba thongnagadauri sathariba second division league asida neroka FC sangakpa na match manga sanabada point taramathoi aduga Lone Star Kashmir FC nasu match manga sanabada point ahum phangduna leiri ngasi Hotel Classic Grande da league match asigi mangoina na pangthokhiba thorop amada Lone Star Kashmir ki FC gi head coach Hilal Rasul Pare team manager Abdul Qadir Wani amadi team captain Vinay galoina Neroka FC sangapang si coach Gift Rai Khan team manager TS Arun Kumar amadi team captain Lalit Thafana ngasi gi press meet asida saruyaki team animang na hayeng sanagadaba match asi mai paktaba yadaba galonana makhataba league match sing asisu mai paktuna I league ta yaunana ba form amakan ba family. The expectations are very high. We really want to win the match, tomorrow match, and the rest it depends on the ground situation, how the players will cope up with the situation with the crowd, and every time when you go to play an away match. It's a very important match for you. Either you have to get something out of that match. We hope that we can get something out of this match. Tomorrow match is very important for us also, like how Lone Star Kashmir also very important. They need to grab the point. We also very must compulsory 3 points tomorrow. So my boys, our team Neroka will give the 100%, and we have one good advantage that
because of football loving person Manipur, they will come and support us. Mangal FA Kabam Amadi MPSA Team B Pungdobam Anin Ahanba Paradise Union Pungdobam Cup under 17 9 side football tournament ke final lamba tawnaragani. Pupu Pungdobam na Sindana Lamnai High School Pungdobam ki sana bungta ngasi sana ke ba tournament na sikani suba semi final match ta MPSA Team B Pungdobam ki sana roi tondon bana match ki niputaruk amadi yakai mga suba minutes singda panjal ani aduga bungona match ki hupumato amasung humdra suba minutes singda panjal ani sanduna PJA Pungdobam bo yamna laksana panjal mari sina da mai firam laga tournament na sike final sangke satharagli ba football tournament na sida team kunma na group mari thongna khaidok tuna saru yari Thasi ki tareta sa taripa football tournament sa final matching sa naragani. Taramapan suba Silence Cup Veteran Football Tournament da SDSBA Sadar Hills amadi EIMIFC game belas ani mai pakre. Ngasi tara 11 star kampat ke sana bun sana ke tournament sa ke anbal league match amada SDSBA Sadar Hills na Langol FC bu yam na laksana panjal mari sina da mai thiba pibangam ki ani suba league match na EIMIFC game belas na WVFA Sagolban bu yam laksana panjal mari sina da mai thiba pibangam ki Manipur Veteran Football Association na sindana sa tariba tournament na sa football team mapa na saruyari tournament na sa kahing sana ka ba match amata ngairabal league match amada Sajing FC amadi FC Wangkep ani na lambatang naragani. Ahanba Shanghai Trophy Veteran Football Championship ta BSAI Team A thangmeban amadi Musa Major Khalani mai pakre. Ngasi tournament na sige sana kiba ahanba league match amada BSAI Team A thangmeban na IEVFA Team B Salantong bu yamna laksana panjal mari sina damai thiba PK ani suba lektana Musa Major Khalna ATBFA thangmi ban bu panjal ani sina damai thiba piwangam ke RK Person Developers Private Limited ke Managing Director RK Rameswar ki senthang makhada All Manipur United Veteran Football Association asindana Pamyal Pasoi Part 2 gisana pung sa tariba championship asida veteran football team kun sarugyari hayeng tournament asigi makhata ba league match ani sanaragani Taran itu suba Telo Joint Cooperative Farming Society Limited Trophy Lamlai Kendra Village Wise Men's Open 7 side football tournament da YDCL pungdo bamamadi FC Telo Team A ani mai pak kre hairi Telo Society hai na mingthon ba football tournament asik ngasi sana ki ba ahan ba league match amada YDCL pungdo bam na yamna laksana MYCL laima khong mapal bu panjal tara soina da mai thi ba piki sathari ba football tournament asik ngasi sana ki ba ni suba league match tana FC Telo Team A na YSWC sabung ko panjal ahom ani da mai thi pi ngam kre haina tournament asik convener na thadropa serolamana hairagli tarahum doi suba Governors Taekwondo Cup Manipur da UTA unit na mangsil thadana sali ngasi Kumalapa Indoor Stadium da sana ke ba cadet boys under 37 kg da UTA unit ki El Zila ngabana goal aduga Nauria unit ki Oscar Kuman sana silver medal lobangam kre junior boys under 45 kg da na NSA unit ki Zavison Ivansky amadi CRC unit ki El Ras anina category asida gold medal amadi silver medal loki Junior girls under 51 kg da UTA unit ki S Rosni na gold aduga Nambol unit ki N Priyana category asida silver medal lobangam ki senior girls under 67 kg da na UTA unit ki N Nanausa gi lamba laktavana manaborka mahagna masana asida gold medal amal lokre All Manipur Taekwondo Association na sindana ngarang digi hokiba championship asida unit tara manga dagi lakpa lamdam asige taekwondo sanaroi nupa masa sanaroi sani marphu nipan amadi nupi pisa sanaroi sa mga nipuna tongan ba weight category marpuda atoi hen tanari Ahanba Table Tennis Challenger Trophy lisini tratred United Youth Organization Uyo Singzamai Wama Bagavati Laikai na sindana me ahom amasung marita pangtokre taramadu Uyogi President Hizam Budina hautoki punna sanaroi kunmari na tournament na sida saruyaki Ahanba Table Tennis Challenger Trophy lisini tratred ke single category da KS Pravin Singh na double category da na N Pravin Kumar Singh amadi ay Singlemba Singh na champion oiki Bulletin na sige headlines amo na miyam da thamjage
Desember 13 ing kumjala sini taranito gi Nirvaya gang rap ta sena ba mioi mari mag Supreme Court na sibi ki serak pikre. Minister Nongthom Birena Zenimsta Pradhan Mantri Bharatiya Jan Azadi Pariyojana hogokre. Imphal City ki Kaitel Singh lam kopsin nadun lairiba singna numi humni gi manungda handokpi haina Minister Shyam Kumar na section wa thamlagri. KPNPD ki Director ng oil pumps in the rate sa takibadu Ministry of Petroleum ki sana kanglong iwang mandin haina petroleum dealer singna maral siragri. Amasung second division ay likitaranipan subab mesta Neroka FC Sangakong amadi Lone Star Kashmir FC anina lambatong naragani.